Khurai gi MLA ne excavator puraklaga nauna sagalibi school gi classroom ani thugairamni Leikai gi club amasu maira pai bisingna kana yaningdaba phongdokri Manipur government gi education is ki makhada salairiba Khurai konsam Leikai da leiba Khurai Hagrumakhong junior high school gi nauna sagaliba RCC gi classroom ani ngaranung thil khangaudana Khurai AC gi MLA laisangtam susindro yaima masayauna excavator JCB puraklaga thugairamba gi matang MLA Susindro na mi kharaga laglaga excavator puduna laglaga nauna sagalakpa RCC gi classroom ani lawbi yadana thugairam kibaduda Khurai konsam Leikai gi Friends Union Club amasum Leikai sigi maira paibi singi maikei gi akan mamongda MLA gi thawang adubu yaningdaba phongdokre ngaranung thil school thugairam badugi matangda Friends Union Club ki President Dr. Ngangkham Ibotombi na paumising da hai Khurai Hagrumakhong gi akoibadi yamna nakna leiriba Manipur government ki makhada leiba school ahum Khomido Gandhi Memorial Primary School Khomido Hagrumakhong Primary School amasum Khurai Hagrumakhong Junior High School asi government ki policy amagi makhada punsinaraga Khurai Hagrumakhong Junior High School gi mingda school asi semga sakatpi ki thaba asi government na pekhalakibani Nauna classroom sing sagalakpa asida mahairoi singi damakta yenglaga education da ahong sakotpa puraklagani haiduna sem sabagi thaba asisu club na senaraga yengsinduna leiribani adubu ngarang ikhang khangaudana karigumbu wapam amat Leikai gi club amasu miyamna khangalamba tawduna amadi karigumbu official gu eba document natragana order na singwa amata yaudana MLA Susindro masamag yauna laklaga excavator JCB sijinaraga lawba yadana nauna saribi school gi classroom ani thugairam basi khwaidi gi lebak thibani MLA na satharama thong asi yamna akan mamongda condemn tawhi asiguma thaba asi makhata na tawbu sumroi maram maduna mari leinaba government gi authority da karigi damakta asigumba thong si satharamano haibadu thikatpaga loinana government na lokhatpham tokpa thabaksing lokhatnanaba taksin gani haina makna phongdokhi Khurai konsam Leikai maning apun manupi luki secretary laisam thambal sanana paumising da hai ngaranung thilpung ani khar helakpa Leikai gi Manau no piyamana mangona phone tawroktuna nauna sabe school thugaide haina pau pirakpadigi mahakse thunna mayumda mayumdagi sentokhi ngarang asi Khurai da leiba popular high school da self help group singi weba meeting ama leibana Leikai gi mera pai bisingsu meeting adu yawbana Leikai da leina khidi mangna mayumdagi sentokpa matamda Khurai Hagrumakhong gi muslim tariba maikai romda MLA Susindro masama gari mayam ama khamnaga leibokhi Magna MLA bu unaraga karigi damak school thugairi bano haina hangba sensingki adubu ma gari da thuna karaga damak sakre halaklag school thugairam li mafam adura laklaga ma yamna penda bagaloina thamoi sukla sukapki ngarang MLA yaimana tumina laklaga nauna sabi school asi karigi damak thugairam li bano hangladuna Leikai sigi club amadi maira paibi sing loina laidi basing dasu karigumbu wapam amata mangjungna khangandana thugairam li basi aduki matik nungai taba phawi building saduna school asi Hena sakot halagani mahairoi kayama mahitamada khudong sa halagani amadi school asi higher secondary phawba olak lagani haina Leikai gi miyam puna mangna thamoi du nungai ba poklaga leiribani magna ngarang toramni ba thong sidi Leikai asi bu usitaba amadi hanthana yengmani haina lawi haina su laishram thambal sanana paumising da phongdoki mapam adura leiramba Leikai gi mising da phongdok narakpada school ahum amalgamation tawduna hana lambi gi mamang de lerambi school gi campus asida nauna school gi building asi tha anirong gi mamang gi sagalak pau khibani sarva saksha abhiyan gi makhada su hokibi english ngani ga taraga tere taraga nipanda additional classroom sing sabagi thabak tawduna hauzik ningthina classroom sing leidi aduga Samagra Shiksha gi makhada English ngani ga kunga humdoi kunga mari da su Khurai Junior High School gi toilet na singba nauna saraga leiribani lambi gi maning Leikai da leiriba Torel Torban gi school asidi ising na thumjin manam maram oiraga masida mohaitam sida khudong sa da kya amasu mayek no hedi ngarang MLA Susindro masayauna nauna saba classroom ani thugaibu lakhibadu labor singsu school sabi gi thaba satharaga leiringai matamdani Labor singna classroom sabigi thaba adu lephalaga excavator thousalaklaga school gi classroom ani edu lawya da thugairamani mafam madura leramba thabak subudi yauriba labor singi mekaidigi numit tarani gi mamangda makoina tawribi school sabigi thaba adu su mi khara laklaga lepnana ba khangalambadi lekhiena su makoina phongtokli Sadiskat ki Bizapur sa thaba operation gi nini subu numita Naxalite ani amaga su hatkri Sadiskat ki Bizapur district security force gi mekaidigi sa tharakpa
ahauba numita Naxalite mari hatkraba matung ngarang ani amagasu hatpa ngamkhri haina police ki maikaidigi phongdorakli ngarang gi operation adu Bijapur district awang nongsup thangba phamda leiba singi umangi saruk singda ayu angan ber satakibani Bijapur gi Superintendent of Police Jetendra Yadav na phongdokhibada anti-Naxalite operation sathabada security force singi marakta state adugi khaknatana CRPF amadi atopa paramilitary force singi saruk yakhi Yadav na makha takibada nan operation asigi manungsana Maoist mari hatpa ngamkhrabani loinana makhoi sing adugi manungda divisional community member amasum senior cadre oriba Delhi based yauri loinana Madhubi Koso amasum Lakhima Kamgi area committee member singamadi Radha Mehta party member yauri makhoi mari Maoist ki National Park area committee ki active member ngaktu oiramani Syria ki government Raqqa da Kurdish forcing ki maruiba town amuk munkhri Euphrates river ki nongpok thangba sarukta Kurdish na lusingba forcing ki mayok sangsinba land ki manungsana government ki forcing na nomaizung nimita maruiba town amuk khudum sangkhri US na sagatpa Kurdish na lusingba Syrian Democratic Force amasum Damascus ki marakta unkhatnaba thas hengalakpada thokpadagi nakalani ki marakta kana Kapnakhre amasum government na Kurdish fighters singdagi Aleppo ki maruiba mafam ahum khudum sangki numaizu numita Syria government ki military na Raqqa province ki tabka sanction ki ba adu critical oina launai maramdi kharom thangba saruk control tawba dam ama SDF ki makhada leiba mafam singda manung yauna cheli town aduda military air base amasu lei hari town adugi miyamna mayumdagi national flag paiduna tholaktuna Syrian lanmi singbu taram okpa associates ki reporter amanoki English singaniga kunga mari ki December hanigi president Bashar Assad laukthonaba insurgency amalu singba matamdagi hona president Ahmad al-Sarana lana sawalaba leba asima pumba mapung phana control tonaba honabada awab oiduna lakli masum Syria gi Islamist na lusingba ruled thazaba watpa minority singda appeal tawri government amasum SDF amana amabu march thara sai tawnakhiba yanasi ama thugaibi gi maral siri Syria gi awang pok thangba saruk amuhana punsinna ba masum Kurdish na lusingba forcing ga government ka punsinna ba yanasi edu sai tawnakhibani SDF na Syria gi awang nong pok thangba sarukta leiba mafam mayam control tawi amasum sahi kya extremist Islamic State group ka lanthengna bada Washington gi maru oiba misang oiduna lakli Assad lakthokraba matungdagi United States na Damascus ka akan mamari samgal agli amaso nakan ani gi marakta ungkhana ba singko khonana ba khona duna lakli hanisu pau sida pali tha sida Aleppo kuthokna bada miyoi kungo humdai shikraba amasu miyoi lising kya lanjena kraba matungda US na pukning phathana ba taksinduna lakli hanisu pau sida pali